Chatkhro haragadi makoise sa use tongna kutai pairaga leiba yaba mira adudi natti adu oragadi makoida minung sina yaudana makoi leifam ama sinbidana hekta Chatkhro haibase kariga haibiribno masi haibiganu humanity ground da ayomiyobi minung sida awaba tarabasing ase makoida mating pangsinbibi Mahutta makoibu Chatkhro na tanli base masi Toubibagi haiba adugumba presi khutangda aikoina mari leinaba department kinda haijabani aikoina ngasi Pangthok chariba press asi koi yamna laibak thiba thogdoma haiba tare 2023 da akoi gi me tha da gi hauraga ngasi phawba sai ani henna koi mai makai thadokna laba adumba IDP singna thengnariba khudong sadaba mayam asigi matangdani akoina ngarang social media da akoina paw phangjabani mori dagi duga susampo dagi leiba langunda leiba government gi ahangba quarter singda leiba in IDP sing Chatkhro aduna quarter makoin leiba quarter do thado ga Chatkhro Haina adumaina tanba mari leinaba department singna chi changpirage haiban singba adumba wafam sing tabadagi aikoida yamna nungai taba ama phawba aduna maram kanda akoi FOCS ki thomi jing changsilaga ang saigi Chatkhro hariba quarter de leiba imai bel sing IDP sing do unajarubani hariba unabaduda tasengba imai bel sing da akoi gi Chatkhro haibagi natroga leibiriba IDP sing da Chatkhro haibagi se maram chadaba maram amani aduna maram kanda hariba sarkar gi order do handokpiyu natragadi IDP sing ase mayum makai thadoga mayum makai leifam leitraba adumba asing china government gi ahangma quarter da leisinbado matamdu leiriba lenga kamari leinaba aduga lamdam dugi maira paigina singba mayam ama khana tanaraga leigiba famni hari mafam sing aduda quarter sing adu leiriba IDP sing ase hauji Chatkhro haragadi makoi gi leifam ama government na sinbirabra natraga leifam leitaba mayum makai ju amuk leitadana leifam leitadana government gi quarter ahangmada sangjafam lawdana leiriba IDP sing ase Chatkhro haragadi makoise sa use tongna kutai pairaga leiba yaba mira adudi natti adu oragadi makoida minung sina yaudana makoi leifam ama sinbidana hekta Chatkhro haibase kariga haibiribno masi haibiganu humanity ground da ayomiyobi minung sida awaba tarabasing ase makoida mating pangsinbibi Mahutta makoibu Chatkhro na tanli base masi Toubibagi haiba adugumba presi khutangda aikoina mari leinaba department kinda haijabani amana IDP sing asigi amuk anna mayum makaida khunda leita hananabagi damak aikoina FOCS na adu tongan ba CSO singna maruina akoi Delhi da chatlaganda Ministry of Home Affairs ki Government of India da hariba aikoina memorandum kaya pisindana hakthengna makoi gi damak haidana aikoina wari sanajadana makoi gu khunda leita hananaba makoi gi tungi punsi gi oiba angang isa isu ching semba ngamjanaba makoi gi anauba khunda leita ba normalcy ama porna gi damak aikoina yamna kanna honna jariba siguma tangka asida makoi gi leifamda thado ga Chatkhro haibase masi akoida yamna nungai taba miyoiba moina minung sigi phawba adugumba aikoi gi kari haidin wakhalon asida akoi mang thajaraga IDP sing ase tanbagi thabase sum makha lepthana chatharapa taragadi Federation of Civil Society Organization na tasengna IDP sing asigi damak koi mangjin thana achauba ihoma sagalakani haibasima masigi lenga amadi mari leinabasingda thamjaningi hariba miham gi oiba asigo